Lakhipuronline puthokzaba January gi tang tara yumsa kaisa numit ki Khomjinba Pao tabirasi. Ahanbada maruoiba pao. Wushu sanaroi Naurem Rosibina amasung hockey sanaroi Pukrambam Susila Chanuda Arjun Award kusinakre. Gambir Singha Maharaj Laikidabagi Chamaga Marfutara Suba Kumon Thoram Pangthokre. Sawgaizam Dr. Bidya Chandra Singhana Laikidabada Awaba Phongdoragli. Jiribamda Numit Marinigi Oiba BRT Singi Induction Training Haudokre. PM Biswakarma Scheme gi matangda district level workshop ama Jiribamda Pangthokre amasung All Manipur Meitei Pangal Clubs Organization Ampako Sangai Yumpam branch hangdokre. Hauzik mapung oiba pau tabirase. Rashtrapati Draupadi Murmuna Manipur gi Wushu sanaroi Naurem Rosibina Devi amasung hockey sanaroi Pukrambam Susila Chanuda Arjun Award 2023 kusinakre. Bharat ki sanaroi kuntaruk Arjun Award ki damak khangatpada Rosibina amadi Susila yaurakpani. Panbayai Naurem Rosibina Devina China gi Hangzhou da 2023 da pangthokiba 38 suba Asian Games da silver medal. US ki Texas da 2023 da pangthokiba World Wushu Championship da silver medal amasung Moscow da 2023 da pangthokiba Wushu Stars Championship da gold medal loki. Aduga Pukrambam Susila Chanuna China gi Hangzhou da 2023 da pangthokiba 38 suba Asian Games da bronze medal. UK gi Birmingham da 2022 da pangthokiba 12 suba Commonwealth Games da bronze medal amasung Spain gi Valencia da 2022 da pangthokiba FIH Nation Cup da gold medal loki. वुशु की उत्कृष्ट खिलाड़ी सुश्री नाओरेम रोशिबिना देवी ने 2023 को चीन में हुए 19वें एशियाई खेल में एक रजत पदक, संडा 60 किलोग्राम महिला, 2023 टेक्सास संयुक्त राज्य अमेरिका में आयोजित विश्व वुशु चैंपियनशिप में एक रजत पदक, संडा 60 किलोग्राम महिला और 2023 मास्को रूस में आयोजित मास्को वुशु स्टार्स चैंपियनशिप में एक स्वर्ण पदक, संडा 60 किलोग्राम महिला विजेता हैं। सुश्री नाओरेम रोशिबिना देवी को वुशु में उनकी उत्कृष्ट उपलब्धियों को मान्यता प्रदान करते हुए वर्ष 2023 के लिए अर्जुन पुरस्कार दिया जाता है। सुश्री नाओरेम रोशिबिना देवी। सुश्री पुखरामबम सुशीला चानू। हॉकी की उत्कृष्ट खिलाड़ी सुश्री पुखरामबम सुशीला चानू ने 2023 को चीन में आयोजित 19वें एशियाई खेल में एक कांस्य पदक, 2022 को इंग्लैंड में आयोजित 22वें राष्ट्रमंडल खेल में एक कांस्य पदक और 2022 को वेलेंशिया स्पेन में आयोजित FIH नेशंस कप में एक स्वर्ण पदक जीता। सुश्री पुखरामबम सुशीला चानू को Gambir Singha Maharaj Laikidabagi Chamaga Marfutara Suba Kumon Thorunga Mari Lainana Poilapul da Leiba Gambir Singha gi mitamda Hailei Maira Chukatuna Thonijakre Athauba Ningsing Lukki President RK Sanahal Land Donor Ayakpam Kulachandra Mitei Pukai Lukki President Yumnam Nodia Chan Maibam Manithon Leisungam Robindro Yumnam Mani Luinana Atei Mio Kyana Thoramda Saruk Yaki Matungda Numida Siga Mari Lainana Ayakpam Kulachandra gi Sangaida Mipam Amasu Pangthoki Gambir Singha Maharaj Laikidabagi Chamaga Marfutara Suba Kumon Thorunga Mari Lainana ngarang January gi tang mapanda Arambai Tengol Kasar Unit 50 na Khoirenda Leiba Gambir Singha Maharaj na potharamba nungpak adu sengdoktuna hailei amadi maira katuna thongni jakre Arambai Tengol gi khongbu asina Gambir Singha Maharaj na potharamba nungpak adu gi manakta salai taret ki firal amasu zunglam khre haire
Manipuri Sahitya Parishad Assam ki General Secretary Oibiramba Oja Saugaijam Dr. Bidya Chandra Singhana haukiba December ki tang 13 da laikidabada awapa phongdokpagi mifam ama January ki tang 8 da lup ki President Ngangom Joy Kumar Singhana mifam poiduna pangthokre mifam da lup asigi Vice President Ngangom Basanta Kumar Thingom Iboton Sahitya Bhushan Presidium member oina lengsingki loinana Parishad ki Lakhipur District Committee ki President Y Nodia Chan Parishad ke Secretary K Champalal KS Dhiren General Secretary Manipuri Sahitya Parishad Assam CEC gi mihut T Joyantana Chingba Miyoi Singna Oja asina khunaya sida tawbiramba khudol singbu singtharaduna mahakna laikidaba si khunaya sigi mensinba ngamlaroidaba mangjaba amani haina phongdoknaki makhatana Parishad asina laikidaba Oja sigi imung manungi awabada su saruk yazari haina phongdoragli loinana minute ani tumina leiduna Oja gi thawai mirelna mapugi leikolda ingna chingna leiruna ba thonijaki Sagapam Gauro Memorial Society Lakhipur na sinduna lakliba February ki tang 13 irai numita laikhidraba ningtam lanmi Sagapam Gauro ki chamaga subna mapan suba mapok kuman thoram binakandi thongkhongda pangthokodori wafam asi haukiba January ki tang 3 ta binakandi tera laikaida lupki President Ingudam Kantana mifam poiduna society asigi mifam amada lepna kibani mifamna chahi asigi Sagapam Gauro ningsingmana saknairaba advocate amadi potharaba project officer Thoidingjam Dhirendra da pinaba lepna khre numida sigi thoram parengda ayuk pung 10 da laikhidraba ningtam lanmi asigi saktamda leisukatuna ikai khumnajaba khana nainaba amadi numidang da baira katpagi thoram pangthokani haina General Secretary H Manimohan gi cherol amada phongdoragle District Mission Management Unit DMMU Jiribamna Thobu Oidana Manipur State Rural Livelihoods Mission MSRLM na ngaklo piriba SSG singda Chanapathap Kanglon Chumna Chatpa ngamnana bagi pandamda numit marini gi oiba induction training for BRT Block Resource Trainer Block Mission Management Unit BMMU Jiribam Block ki BRT manga ta takpi tambiba ngarangdagi haukre BRT singbu takpi tambiriba trainer na Khoinaijam Sunil Meitei State Resource Person IBCB MSRLM aduga facilitator oina Wahengbam Premchan Block Mission Manager Jiribam Block MSRLM na oiki BRT gi training asi January gi 8 dagi hauraga January gi 12 phauba Jiribam gi DMMU Jiribam MSRLM gi Kalinagar Part 1 da pangthokpani Lamdam asiki kutsa hiraba thomi singi tamak Bharat ki Prime Minister na paikhatlakliba Prime Minister PM Bishwakarma Yojana hairiba scheme asigi matangda district level workshop ama Jiribam ki Municipal Council Auditorium Hall Utility Complex da District Administration amadi Jiribam BJP Mandal ani na kusamna duna ngarang pangthokre thauramda chief guest oina K. Sarat Kumar Singh, Chairman, Manipur Building and Other Construction Workers Welfare Board, President Oina Krishna Kumar, IAS, DC Jiribam, Guest of Honor Oina K. Jadu Singh, President BJP Jiribam Mandal, Indrajit Singh, SDO, P. December Singh, President BJP Imphal East na Phambakta Laitengki, Loinana, Scheme asigi khana nenabagi thorom asida Jiribam gi GP level amadi ward member kaya amadi lamdam asigi Praja Singh sarukja ki hairi All Manipur Maitai Pangal Clubs Organization Ampakona Manipur da khunda laita duna leiriba kanglok puruk pudingmak amata oina nungsi chanana leiminaba amadi Pangal khunaibu chawkhatnanaba honabaga loinana Ampako gi thabak thoramda hena mapangal kankhatnana bagi pandamda Thobal district ki manung chana leiba Sangai Yumpham ngarang January gi tang 8 da Sangai Yumpham branch 2023-25 hangdokpagi thoromama pangthokre haina Ampako head office ki organization secretary S Mustaq Hassan na thadrokpa cherolamada hairi thoromasida head office ki working president Yumkhaibam Rahman Elise Akuba Aribam Abdul Sattar member ward number 8 Aribam Jabul Aisa member ward number 6 hairiba miyoi singasina mayai tangba loduna thoromasi pangthokhi thoromasida head office ki thomi singh amadi tongan ba branch ki president singh sarujaki branch asigi nauna khallaba thomi singh adudi president ta Muhammad Habibur Rahman vice president ta PH Akbar Khan general secretary Safikur Rahman finance secretary Abdul Sattar assistant finance secretary Salman Khan amadi publicity secretary Karim Khan loinana executive member oina miyoi 13 sukhanki
नुंगाइरबा पाव खु तांग चिकपा नार्व की अनाबा ख्वांग यांगलिन की अनाबा ब्रेन अमदी बीपी स्ट्रोक ओरुबसिंगी अनाबा कयाबो डिजिटल क्लिनिकल मैग्नेटोलॉजी स्कैनिंग थेरापी ना लायंग बयाहले लायंग असिना हिदाक अमत याउदना हक्चांगी सेल अमदी वाइटल ऑर्गन सिंगबु मथौ निंगथिना पांगथोकहंदुना ई तोंगथ लेरंबा अमोटपसिंग सेंगदोकपा ngamali amasung kidney liver heart amadi brain gi mapangal kankhadhanduna hakjang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsinbirago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 12 nungthilgi pung 1 phawba layengzari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aigi imin kabuk lay kauri, ay turu badagi, haksang yakhang sina dana, satpangam dana, adu sargi klinik ay badagi, ay khare haju satpangam ne. Ay Lakhipur Khomjinba Laisumang gini. Ajo hana ay chatpa ngamamde ajikti doctor Shanti da jengwadagi phadana chatpa ngamme Aroibada maroiba pau amukhanna Wusu sanaroi Naurem Rosibina amasung hockey sanaroi Pukrambam Susila Chanuda Arjun Award kusinakre Gambir Singha Maharaj laikidabagi chamaga marfutara suba kumon thoram pangthokre Sawgaizam Dr. Bidya Chandra Singhana laikidabada awaba phongdoragli Jiribamda numit marinigi oiba BRT singi induction training haudokre PM Biswakarma scheme gi matangda district level workshop ama Jiribamda pangthokre amasung All Manipur Meitei Pangal Clubs Organization Ampako Sangai Yumpam branch hangdokre Lakhipuronline YouTube channel gi pau sandok chaba ngasigi oinadi matang asidaloi jare